Federation of Civil Society Manipur Folksna sinduna hayeng Megi tang ahum Manipurda horokliba lan asi sahi ama farakpuka mangoinana hayeng asi one day People Convention on Ima Leibakta Singnarakpa Numit haiba thim asida Bishnupur District ki manung sanba Yangoi Ningthau Community Hall da miyamgi oiba public meeting ama pangthoklagani haina Federation of Haumigi President T.H. Manihana ngasi press meet ki khuthang da paumi-singda phongdorokre. Adu sangoi ko. Koi ngarang keno koi president thadokadab do ngarang suti webda nang hodraba. Mayam khudimakpu ai ikai khumnaba usari folks amadi siga chaminariba koi gisi tongan ba akoi gi maike gi haitare adu masing ji hana koi tarahum doido hojik mi atopa community gi yaur kanda loop taraga taruk sujale akoida folks ka koi punna chamina jena koina hojik leisi do apun ba koi gi maike dagi kamjagadore si koi hogi ba mamang sahi gi mi gi tarik ahumda Manipur thuaina ba madi Manipur gi indigenous people bu hana na ba adugumba koi gi illegal migrants sing loinana Manipur da katam khara gi mamang gi lerek ba adugumba chin ku ki jau sing na torikhe ba attack nuwen adubu ningsing bo oina koi hatak ki nahan tarik koi gi kun ga mari da Manipur gi oina hariba tarik ahum asi me gi tarik ahum asi adugumba ningsing bo oina koi punna observation natraga tongan ba maming tholagasu tongan ba function manadragasu koi pangthoksi hariba numit asi yamna strict oiba adugumba numit ama Manipur gi leimaida lehauna bagi damakta haidana koina mayam khudimakta koi laujaki hariba koina laukra matunga tongan ba lup tongan ba mafam dagi tongan ba organization sing CSO sing nasu magi taune aina phongdok perakpa akoina taramna okchari adubu hoje akoina pangthokadore sigi maramdi hariba tarik ahum sida maruena Churachandpur district tagi haurakanda tongan ba more gi mafam ikau hariba mafam sing asida maitaina khundaramba mafam sing asi yum mai thadoktana koigi ut olan giba amadu sunatana koigi tongan ba koigi more da khara laijaba maitai haibi maitai sing asigi yum koigi tangoi olan giba ikau da leiba yamna naknaba Imphal iski jaga da leiba dugunba ikau gi mafam dasu yum yangkai humbu khak laijaba du koigi tangoi olan giba masina maram oirakanda Churachandpur dagi yum lising ani ahum gi mathakta yum mai saba matungda Manipur gi jaga singda makoi mi lising yangkai gi mathakta lajena duna tongan relief camp da leiba more dagi hai wasika samara mamong da tongan ma mafam singda mi lising ani gi maya lajena raga leiba ikau da leiba mi chawga chatruk kogi lajena duna leiba masida sunatana Chinga tainaba peri area da leiba mafam singda makoina landaraktana akan mamong da mihan mipun tarokona maram orakanda leibam leitadana akoi gi tongan mafam singda relief camp da leiriba sigumba awaba mayam Manipur gi puari gi tangkhakta yamna nungai taba thogdo ma thokiba numit asi ningsing nabagi damakta akoina lakliba hadaki tarik ahum megi tarik ahum hayeng asimak akoi gi Federation of Civil Society Organization amadi masiga pulliba akoi gi loop singna pullakanda Manipur gi tongan ma mafam singda akoi hayeng pangthok sagani maruina ziri da tongan ba district singda tongan ba mafam singda pangthok sagani andubo akoi gi apun basigi state level ki oina di akoi Bisempur district ki akoi gi Yangoi Ningthau Community Hall Bisempur Bazaar da leba mafam asida akoi pangthok saragani hairiba sigumlaba leibaki oiba akoi gi pangthok kadriba observation akoina observation haijadre convention oina akoi adu sangoi ko koi ngarang keno koi president thadokadab do ngarang suti webda nang hodraba mayam khudimakpu ai ikai khumnaba usari folks amadi siga chaminariba akoi gisi tongan ba akoi gi maike gi haitare adu masing ji hana koi tarahum doido hojik mi atopa community gi yaur kanda loop taraga taruk sujale akoida
ꯐꯣꯛꯁꯀ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯒ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯗꯧꯔꯤꯁꯤ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯕꯨ ꯍꯥꯠꯅꯅꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄ ꯑꯗꯨꯒꯨꯝꯕ ꯆꯤꯟ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯇꯧꯔꯛꯈꯤꯕ ꯑꯦꯇꯦꯛ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯅꯍꯥꯟ ꯇꯥꯔꯤꯛ ꯑꯩꯈꯣꯏꯒꯤ 24ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛ 3 ꯑꯁꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3 ꯑꯁꯤ ꯑꯗꯨꯒꯨꯝꯕ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯤꯡ ꯊꯣꯜꯂꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯪꯁꯟ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯍꯤꯁꯇ꯭ꯔꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯂꯩꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯥꯎꯖꯈꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯂꯥꯎꯈ꯭ꯔ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ CSOꯁꯤꯡꯅꯁꯨ ꯃꯥꯒꯤ ꯇꯧꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇꯥꯔꯤꯛ 3 ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯍꯧꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯔꯦꯒꯤ ꯃꯐꯝ ꯏꯀꯧ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯩꯇꯩꯅ ꯈꯨꯟꯗꯥꯔꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯎꯠ ꯑꯣꯜꯍꯟꯈꯤꯕ ꯑꯃꯗꯨꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯈꯔ ꯂꯩꯖꯕ ꯃꯩꯇꯩ ꯍꯥꯏꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤꯒꯤ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈꯤꯕ ꯏꯀꯧꯗ ꯂꯩꯕ ꯌꯥꯝꯅ ꯅꯛꯅꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥꯗ ꯂꯩꯕ ꯑꯗꯨꯒꯨꯝꯂꯕ ꯏꯀꯧꯒꯤ ꯃꯐꯝꯗꯁꯨ ꯌꯨꯝ 50-60 ꯈꯛ ꯂꯩꯖꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯌꯨꯝ 2,000-3,000ꯒꯤ ꯃꯊꯛꯇ ꯌꯨꯝ ꯃꯩ ꯆꯥꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯖꯒꯥꯁꯤꯡꯗ ꯃꯈꯣꯏ ꯃꯤ 50,000ꯒꯤ ꯃꯊꯛꯇ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯣꯔꯦꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤ 2,000ꯒꯤ ꯃꯌꯥ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯕ ꯏꯀꯧꯗ ꯂꯩꯕ ꯃꯤ 500-700 ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯕ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯆꯤꯡꯒ ꯇꯥꯏꯅꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯅ ꯂꯥꯟꯗꯥꯔꯛꯇꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤ ꯇꯥꯔꯤꯛ 3 ꯃꯦꯒꯤ ꯇꯥꯔꯤꯛ 3 ꯍꯌꯦꯡ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯁꯤꯒ ꯄꯨꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯅ ꯄꯨꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯍꯌꯦꯡ ꯄꯥꯡꯊꯣꯛꯆꯒꯅꯤ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯆꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯁꯤꯒꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯡꯒꯣꯏ ꯅꯤꯡꯊꯧ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯍꯥꯏꯖꯗ꯭ꯔꯦ ꯀꯟꯚꯦꯟꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯋꯥ ꯉꯥꯡꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯊꯣꯜꯂꯤꯕ ꯇꯥꯏꯇꯜꯁꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯁꯤꯡꯅꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯅꯤ ꯋꯥꯟ ꯗꯦ ꯀꯟꯚꯦꯟꯁꯟ ꯑꯣꯟ ꯏꯃꯥ ꯂꯩꯕꯥꯛꯇ ꯁꯤꯡꯅꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯇꯥꯏꯇꯜ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟꯁꯤꯡꯅ ꯋꯥ ꯉꯥꯡꯕꯤꯔꯀꯥꯟꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯦꯀꯥꯅꯤꯖꯝ ꯀꯔꯝꯕ ꯑꯩꯈꯣꯏ ꯎꯄꯥꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯟꯅꯁꯤꯒꯦ ꯄꯨꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯅꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯣꯔꯦꯒꯤ ꯏꯀꯧꯒꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯋꯥꯔꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯕꯤꯁꯦꯝꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯁꯤꯕꯨꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡ ꯇꯣꯉꯥन तोंगानबा डिस्ट्रिक्ट की अखोई तोंगान तोंगानबा इचिल इनाउसिंग मरुप मपांगसिंगी ऑर्गेनाइजेशनसिंगना तोंगान तोंगानबा थीमदा सिलगसु हॉबी हॉबी ओइगिबने हाइना अखोई लौनरकांदा मथंगी लाकदोरिबा 2000 अखोई 25 की सिदी अखोई पुन्ना कमन ओइबा नत्रगसु सेम एजेंडा अमद पुथोकांदा अखोई पुन्ना तोंगान तोंगान सिनरगसु एजेंडा दोमदी अखोई सब मानबा थीमदा सब मानबा एजेंडा दा पुंथोक पांथोक मिनसे हाइबगी वाफम दुमसु नुसिजरबा इरैचासिंग अमदी
ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯊꯣꯛꯄꯤꯔꯛꯏꯕ CSOꯁꯤꯡ, ꯏꯃꯥ ꯂꯨꯞꯁꯤꯡ, ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯒꯗꯕ, ꯌꯥꯝꯅ ꯄꯨꯋꯥꯔꯤꯛ ꯑꯣꯏꯒꯗꯕ ꯑꯁꯤꯒꯨꯝꯂꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3 ꯑꯁꯦ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯤꯟꯖꯔꯤꯕꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSO ꯀ꯭ꯂꯕꯁꯤꯡ, ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯊꯥꯛꯇ ꯁꯤꯟꯖꯒꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯍꯌꯦꯡꯒꯤ ꯀꯟꯚꯦꯟꯁꯟ ꯑꯁꯤꯗ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕꯤꯕꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯝꯊꯔꯛꯑꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ, ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯃꯩꯔꯥ ꯀꯠꯄꯤꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥꯕ ꯇꯥꯈꯤꯕꯁꯦ ꯃꯩꯔꯥ ꯑꯗꯨꯅ ꯆꯥꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯆꯩꯊꯦꯡꯁꯤ ꯐꯪꯗꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯑꯃꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯀꯠꯄꯤꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯈꯣꯏꯔꯝꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯃꯁꯤꯒ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞ 13ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯅꯣꯂꯨꯛꯅ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫